ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯜ ꯅꯨꯄꯤꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯆꯩ ꯄꯦꯟꯖꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯃꯥꯅ ꯏꯁꯩ ꯁꯛꯂꯤꯕꯅꯤꯗꯅ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯇꯥꯅꯤꯡꯉꯝꯅꯤ ꯇꯥꯅꯤꯡꯂꯝꯂꯣꯏ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯈꯩ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯩꯗꯤ ꯁꯩꯁꯛꯄꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ ꯑꯎꯕ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯤ ꯅꯥꯔꯦ ꯐꯥꯎꯁꯨ ꯐꯥꯎꯔꯣꯏ ꯈꯣꯟꯗꯥꯁꯤꯒ ꯁꯛꯂꯤꯕ ꯏꯁꯩꯁꯤꯃꯛꯅꯦ ꯌꯥꯝꯅꯕꯨ ꯆꯥꯟꯅꯔꯤ ꯇꯧꯔꯤꯁꯦ ꯃꯄꯥ ꯃꯃꯥꯁꯤꯁꯨ ꯃꯆꯥꯅ ꯇꯧꯔꯤꯕꯁꯦ ꯈꯔ ꯆꯩꯉꯥꯡ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦꯕ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯃꯅꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯪꯂꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ ꯃꯥꯜꯂꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯌꯨꯝꯊꯪꯅꯕꯒꯤ ꯊꯝꯕꯥꯜꯅ ꯇꯥꯔꯗꯨꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯕꯨ ꯀꯜꯂꯛꯄ ꯃꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯁꯨꯒꯦꯗꯤ ꯍꯥꯏꯗꯦ ꯃꯤꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯄꯥꯅꯔꯒ ꯂꯩꯅꯤ ꯃꯊꯧ ꯂꯩꯇꯕ ꯃꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ ꯑꯩꯅ ꯏꯁꯩ ꯁꯛꯄꯁꯦ ꯃꯣꯏꯗ ꯍꯩꯖꯗꯕꯅꯤꯅ ꯌꯥꯝ ꯆꯥꯛꯂꯝꯅꯤ ꯃꯤꯅ ꯈꯤꯇꯪ ꯐꯥꯎꯔꯛꯄꯒ ꯃꯈꯥ ꯆꯤꯡꯊꯗꯣꯏ ꯃꯥꯡꯍꯟꯗꯣꯏ ꯇꯧꯕ ꯃꯤ ꯉꯥꯛꯇ ꯍꯦꯛꯇ ꯑꯣꯏꯅ ꯂꯩꯅꯦ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯃꯁꯛꯁꯦ ꯎꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯩ ꯌꯨꯝꯁꯤ ꯀꯩꯗꯧꯕꯒꯤ ꯊꯪꯅꯔꯝꯃꯤꯅꯣ ꯈꯪꯗꯦꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯏꯁꯧ ꯂꯥꯡꯂꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯉꯝꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯁꯛꯄꯁꯤ ꯃꯉꯥꯏꯔꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯅꯤꯡ ꯇꯝꯅ ꯏꯁꯩ ꯁꯛꯄꯁꯤ ꯐꯥꯎꯕ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯃꯤ ꯁꯤꯟꯅꯕ ꯌꯥꯎꯅꯔꯛꯀꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯍꯟꯕꯤꯕꯅꯤ ꯁꯥꯎꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯑꯍꯜꯒ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯁꯥꯏꯅꯤꯕ ꯃꯁꯛꯁꯤꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥ ꯃꯁꯨ ꯀꯣꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩ ꯀꯔꯤ ꯉꯥꯡꯍꯧꯁꯤꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯍꯦꯛꯇ ꯊꯤꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯆꯥ ꯃꯃꯧꯁꯤꯁꯨ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯃꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎꯗꯨꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯁꯦ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯤꯁꯦ ꯑꯅꯤ ꯁꯨꯅ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯊꯝꯕꯥꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯁꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯝꯕꯜ ꯈꯥꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯒ ꯊꯝꯕꯥꯜ ꯇꯥꯔꯁꯨ ꯃꯇꯥꯒꯨꯝ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝ ꯍꯦꯛꯇ ꯉꯥꯡꯊꯔꯛꯂꯤ ꯍꯣꯏ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯈꯣꯟꯗꯥ ꯐꯖꯕꯤ ꯅꯪꯒ ꯌꯨꯝ ꯊꯪꯅꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯗꯧꯔꯤꯕ꯭ꯔꯣ ꯅꯊꯟꯇ ꯂꯩꯕ ꯅꯠꯇꯦꯅꯦ ꯅꯁꯥꯒꯤ ꯈꯛ ꯈꯜꯂꯒ ꯊꯕꯛ ꯇꯧꯒꯅꯨꯅꯦ ꯃꯤꯒꯤꯁꯨ ꯑꯩꯒꯤꯁꯨ ꯈꯔ ꯌꯦꯡꯂꯒ ꯏꯁꯩꯗꯣ ꯁꯛꯀꯦꯁꯨ ꯁꯛꯑꯣ ꯈꯣꯟꯗꯥꯃꯛꯅꯦ ꯁꯛꯇꯣꯔꯛꯂꯤꯕ ꯏꯁꯩꯃꯛꯅꯦ ꯑꯇꯥꯕ ꯑꯩꯈꯣꯏꯗꯤ ꯅꯥꯀꯣꯡꯁꯤ ꯇꯥꯔꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯁꯩꯗꯣ ꯇꯥꯕꯗ ꯁꯥ ꯁꯟ ꯎꯆꯦꯛ ꯐꯥꯎꯕ ꯇꯥꯕ ꯉꯝꯗꯕꯗꯒꯤꯅꯦ ꯀꯥꯏꯗ ꯆꯦꯟꯅꯔꯤꯕꯁꯦ ꯅꯪꯕꯨ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯀꯔꯤꯃꯠꯇ ꯎꯗꯕ꯭ꯔꯥ ꯍꯥꯏꯕ ꯏꯅꯦ ꯀꯨꯆꯨꯅ ꯃꯨꯕꯅꯦ ꯃꯤꯡꯗꯥꯃꯛꯅꯦ ꯏꯅꯦꯁꯨ ꯌꯥꯝ ꯆꯥꯟꯅꯖꯩ ꯀꯨꯆꯨꯁꯨ ꯃꯩꯇꯥꯟꯕ ꯉꯝꯖꯕꯤꯅꯤ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡꯁꯨ ꯀ꯭ꯋꯥꯛꯄ ꯉꯝꯖꯕꯤꯅꯤ ꯅꯁꯥꯅꯁꯨ ꯈꯔ ꯈꯪꯖꯕ ꯌꯥꯕꯅꯤ ꯀꯅꯥꯅꯕꯨ ꯇꯥꯕꯤꯅꯤꯅ ꯉꯥꯡꯖꯔꯤꯕ ꯋꯥꯅꯣ ꯑꯗꯨꯃꯛꯅꯅꯤ ꯅꯃꯧꯁꯤꯡꯅ ꯊꯤꯅ ꯇꯧꯕꯤꯔꯤꯗꯣ ꯅꯔꯥꯜꯒꯤ ꯅꯇꯤꯛ ꯆꯥꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯆꯥꯅꯁꯨ ꯀꯣꯛꯊꯣꯛꯅ ꯑꯃ ꯂꯩꯔꯤꯕꯅꯤ ꯁꯨꯃꯥꯡ ꯈꯨꯄꯥꯛꯃꯨꯛ ꯄꯥꯛꯄꯗꯨ ꯐꯥꯎꯕ ꯁꯤꯠ ꯁꯦꯡꯅꯤꯡꯗꯦ ꯑꯩ ꯋꯥꯔꯛꯇ꯭ꯔꯤꯀꯥꯟꯗ ꯅꯃꯧꯁꯤꯡꯗꯣ ꯍꯥꯟꯅ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯤꯉꯣꯟꯗ ꯋꯥꯔꯛꯑꯣ ꯇꯦꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯃꯧꯁꯤꯡꯗꯣ ꯈꯔ ꯋꯥꯔꯛꯑꯣ ꯍꯔꯦ ꯅꯪꯅ ꯉꯥꯡꯖꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯒ ꯆꯥꯟꯅꯔꯤꯒꯦ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯩꯅ ꯋꯥꯔꯛꯀꯅꯤ ꯅꯪꯅ ꯋꯥꯔꯛꯑꯣ ꯍꯥꯏꯔꯒ ꯋꯥꯔꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕ ꯃꯤꯔꯣ ꯍꯥ ꯅꯪꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯐꯕ ꯃꯤꯅꯣ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯦ ꯈꯜꯂꯒ ꯉꯥꯡꯕ ꯋꯥꯉꯥꯡꯗꯨꯅꯅꯦ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯑꯗꯨꯃꯛ ꯂꯩꯔꯤꯕꯗꯣ ꯏꯁꯩ ꯇꯝꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤ ꯅꯪꯅ ꯏꯁꯩ ꯇꯝꯗꯕ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏꯅꯦ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯏꯁꯩ ꯇꯝꯕ ꯆꯠꯂꯤꯕꯅꯤꯗꯅ ꯇꯧꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯔꯝ ꯆꯠꯇꯨꯅ ꯑꯐꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥꯁꯤꯡꯁꯨ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯡꯗ ꯇꯨꯗꯦꯅ ꯈꯥꯛꯂꯒ ꯆꯠꯂꯤꯕꯗꯣ ꯍꯣꯠꯅꯕꯤꯌꯨ ꯑꯍꯜꯗ ꯐꯥꯎꯕ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯋꯥ ꯉꯥꯡꯕ ꯅꯪꯅ ꯏꯁꯩ ꯇꯝꯂꯒ ꯑꯐꯥꯎꯕꯤ ꯁꯩꯁꯛꯄꯤ ꯑꯣꯏꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯁꯨ ꯉꯛꯇꯕ ꯉꯝꯗꯦ ꯑꯩ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯑꯆꯨꯝꯕ ꯈꯔ ꯌꯥꯎꯕꯅꯤꯅ ꯊꯝꯕꯥꯜꯁꯨ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯆꯤꯟꯗꯨ ꯀꯕꯣꯛ ꯄꯣꯛꯊꯔꯛꯂꯤ ꯍꯅꯨꯕꯤ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯖꯔꯤꯕꯗꯣ ꯑꯩꯅ ꯋꯥ ꯑꯣꯏꯅ ꯇꯥꯗꯧꯕ ꯂꯩꯇꯦ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯅꯣꯛꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯑꯍꯥꯌꯣ ꯑꯝꯇꯕꯨ ꯅꯣꯛꯀꯦꯅꯦꯍꯦ ꯅꯣꯏꯅ ꯑꯩ ꯀꯜꯂꯛꯄꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯀꯜꯂꯛꯃꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯁꯦ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ
하누비 낭나 사독고 나쩌부디 까나나부 사독비도이노 아이니 이세 삭보다 파오기라 파오르기라 낭기나 타올레브라 너희들 까나 따비우 하이게 하 나 사기 떡범 톡바 나 톡떡으로 그래봐 야다브라 아이나 너희다 아이니 이세 따비우 가이나 하이브 락러브라바 너희나 따닌드레나 아이나 밤사 그럼 이세이세 타동로 하이브로 하 나 본시드라 아두고 와클두디 칼루라노 아이나 쑥구이브 마땀세 야와니 이세이세 하이나부 호나바다 망크리 마땀도 파기나테 이세이시다부 하이라바디 하이드나 사라가야노 아이니 헬라가 땀키바 아육 누미당 뚜팜 자팜 아마 캉바나테 아이나 마시부 하이나부 호나락바다 와키부 마얌도 너희나 캉비도 나테 아두나 와도 낭닝이 하이드나 방앙도 낭락간 캉아바 너희나 낭리부 와도 아이나 나와슬라우데 너희 가리 오이리게 아무비도 마타박 야이라가 하리 kaya ng ngamliba ang ang niyegun ay nang asay naging ngamliba si nang bukpanaba ni na sunong sibi na bahay ba niya nang budi nabukto pataba nina kaday digya pabuwakal kan mangam daw rino nga si kakta natin ay na nangono sa ingang daw riba si asok ko'y ba matam siya ay su kang lagalak ba ni ngamdre nga si di ay su asaw bagi pan kay lankre ho saw bagi pan kay lankre ba di saw roda na nang nasaw rin na ay nakibidaw man bro si ay si tambal ni yengo isa siya nangdong na jabat na binati ay di kutsaw sina amuk tang tabada nang tarang chata na token aduna ay ngon na kanaba di hawr kanu he nang nasado sok pagi say na chak phaw sa bang hamdoy na tiko thambal na maham usit thaway da ngang batuda amu bisu sawrak he angang nang na khalibu ay se pangal yam na suanbi hanubi ni kay na khaliro nang gumba angang masa mapubadi pena amuk lai se kut oina si khakta na phuge nang di sabahan mata duga miga su usittaba saine law nang na phuna ba yam pam labadi hauji mak ekta ngam thok na si aduga yeng na si kana na ngam gi do na thong na leitabi na sin khakta kan bi nang ngam phubadi kai su natte kai haiba ai phuba se pena mu lai kai na pena du len bu haijara bro pena mu lai kai na hai du ba pena len bu mayek sang bro adu lai ba thabak tu ba haijabadi sijaki bani hena pharani phai nang hay ba natro leiramu ai pena lam thokluge pena len be hairam dabada kaidoge do yengoba asi hairam laga thambal du imung da sin kri ani du nang asai dagi tawnari badu angang masagi wakhal amu bisu imung sangkri ba thambal bu yengduna murum soni kayam lu ba thabak pena len babu ngak sat len bi raga loire adu kan nang namai do ikai ban non khan pa phau ngam loi dori yengo nga ki matung thambal su makuta pena paiduna thoklakle mapunsigi ngasina ahanbani amubina pena uribado masinda panghaida haibagi wani pena kamaina khongani haibagi wakhal phauba mangona leite sangwanbagi thambalbu singnaduna haikibani thambalsu pena ga seijingado amubida satpisini se khongba hedai imangsida haugi makulo haibado nang hairam labdi ai isai sakpase tokpige ngamjedana ngasi haiba numisdagi aini isai sakpada wa thong ngangba yaroi nang lakledana na samkhrauri bado loine phoide khang amubi supirak liba pena ga seijing ga do sili aduga lena ba sem sai mana tawriba mawong du ubada thambaldi nokpada loire pena pari badu su maning mamang olagani thambal su haisu haitana pena pari badu jumle khanduna len bahurakli thoklak liba makhol du tabada thambaldi amuk hena nokri amubi di kalak mangda sang tabagi ikairam thambal du onsilaga sausinadun haire se nangi pena sia kariyo matawi mi tegi pena ga manade makhol phangi kwak na tabada ikai do makhol oinyek tawradana kai pena no sibo nangna kasai dagi nok libado nangdi yam haiba inaha nok libado leplaga thambal sukhumi ho aise isai sakpini haisi kaubirabo isai sakpada pena khongba tame sia nangdi hanurabani na khanglamoy ne se aina kamaina pena khongi do namitu pina yengo aina nungai khiroi haidana kasai di khra noksinarga leibani asi haiduna pena du khongek tawbaga amubina marak sathali ngaiko nangna haise nangse isai sakpini na pena khongbasu hairamni sinini ha hoi hairamni haigano aise pena khongbada aigi pena gi khonjiana mi kaya gi thamoi bu sumlibani masa kuina sangna na do lakpa mi phawba aigi pena makhol si hek tabada masada king lauribani aha yo nangi pena makhol tabada anaba phawba masa kingi kaina hoi bema nangse ngarang nahan na tenia aina khanglakibase nang hek piklingai dagi nangse karamba mino kamdawi do loina khanglaba urabani kanada na hairuro nang asai digi semjin sajin hairiba mayam do
Nang kumbiga onsinaba lemde matam manghalabani nang he khatnaba hawraktana inegi sidi aibu yamna usitabagi waninya ho nang budi hanubinina aina ngasai hariba mayamsa wakhal taramoye nang onsinaba dum oina tali asi hairamlaga phet haidoklaga imungda sangkhre amubisu isau langdana imungda sanglakle mana imung hek sanglakpu matamda mamong nupi atombidu masamana ipha hakang wawa sanduna thoklakpadu hek thengnaram mapandagi khara sauna sanglakpa amubigi maphamdadi athomnakhre mamau to onsinduna isau langpa haurakle he nang mapan thokpa ya nang ye dugumba jutcha ta mawongduda thoklabanina mina ise usitrabani mi naibu pena seri base noidi nana da phawba sanglamoye nuongmata ayuk nganta haugatlaga thabain khang khara tawge di khande tak taba makhai saraga san iroi dongna nakoktana tumlaga leikrani ho ima su pamladi chak saraga hek tumtho mina tawba thabakta yam panabino chak khitang sabai sungangi mayang sa sungangi ima mangari nungai si ima de kanana thabak tawbiu haige na thau irei lekta kai tawjaraga mina nganglibado imana asoiba thabak tawbigini misu angaw binate karino nangna nganglibu wado ha ai sibu nakha thaba miro pharasu phatrabasu aise na puruiba pokpi na nemni aina nganglibu wase noigi khalaga nganglibani angang noina kari khangdana masong bak naida sajaba sarino aina nganglibase imana haribu wadugi paukhumni hojikti asum bangak nganglaklabanina sauningamanine aina nganglibase mayekte ngangjabani imana ngasi phawda kari phaba tawrage mina tawba thabakta sikthanadabado adugini aina thabak tawba yaungdribasi leikai da mi wanganglaga migi mungkai na basilabanina aikoi gi mungsu adu masana kayak paisi tabani imana migi phanaba thabak tawrabadi aikoi gi su afaba gakta lakani yam hairida imongdi wangangbaka ha kanana nangonda adugumba wado hayona takpirake ha nanem aingonda phawba adugumba khonda thaba ngamlabani ne nang napamda leiringai leisaringai napa namana thawgalon thaksi kasi amata tabiraktabro nangonda hera imagi wado isoi soinarakadore imana nganglibu wadubu mari samnaribra haibanida ima ipaga pallaga ngangbadudi tawrakano aina sawraklabadi kayana taisaroi hare nangi wata sidi aidi kibu kireda aibu phugi hairibro nangi se ha imabu phugi haibanate aina haribase imana nganglibu wado aduna adum taklabani ima sikamdawu mino haibado mamangda ngasi thokliba siga manaba mayam amasu thokrabani aina tawbidanaba haijakhrabani imagise tawgyamna tawbamsu yauri adugumba mawongdunani aisu imani yadaba thabak ngakta khanna tawribase mani mamong anidu khajik-khajikdagi khonsu wangkhalaktuna khatnarai somda thambalsu moina khatnabagi makoldu tabada yam penjana nokli masigi hanubise khaya phurada pendaw mana tawbasingsidi amta ude aduga mina tawbana loina usimdana taw nongnini sojingkhri tolamudu sumangda phak ama puthoktuna phamduna magi pungdu kanayai pung makoldu tabada mamana seire hey nangbu ngawrabo numit sak yungbasini natrabadi pungdu yaiba yadrabro nang amane miwata phamsai phamdana thabak tawboini hek tawradana mina pothaningba matam sin natrabadi nang matamga amata leitrabra haiba karino imana haidu pung yaibasibu numit yunglabadi yaiba yade ka haiba niyom leibro migi asti sorat phiroida yaibidusu thingodana yadrad aina tawribase horen ngak leiraga luhongbagi pungi basa tawriba aduda yaibagi mongdu hauji khara tamsinbagi wan auraiba imana khangsu khangdana pangangdangang hey pangangdangang baibu karino ha aina haribase nang phanaba nganglibani mina taraga nang singaure haina khidawribani aina karisu warak watem tawda boinasu ukhidawriba o yare imagi khadangdo aingonda thadagadabagi saru gakta tumina tungera ingolgi na pi senglugira matawus ai gakta wai sangnane auraige ngak leirabadi chatpa yarani nangna hairakpu wasi tabada sauroigi hekta ngamde wa nganglibani na mina taningdoba sauroidaba mongda su haide do imasne yam saujanimbra khangde aina wa amta ngangba yat saungdude taw aina wa ngangbada su yamna saungningi dubu kaigino haibanida isanadi wa ngangbada yam phajana ngangi do khonjelnaga hingchaba hek malido kholai khondanaga phajabani adunadi adum sauningba tabani nanga manadau saruk aine maningda napidum horuge ngakta pothagi tawbase nangna hek yetana toklabani pharoi dawri yam pharoi dawri mama sina hairibase wabi hoiram ni kaina khanbiba nati asi haidana maningda jangkhre
ꯃꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯣꯂꯝꯃꯨꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ, ꯐꯅ ꯁꯥꯎꯔꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯣꯡꯇ ꯌꯥꯗꯕ ꯌꯥꯎꯗꯦ꯫ ꯑꯗꯣ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯨꯕꯨ ꯀꯩꯑꯕ? ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯤ ꯍꯤꯡꯆꯥꯕ ꯃꯥꯜꯂꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯉꯥꯎꯕꯗꯧꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯗꯣ ꯃꯪꯒꯣꯜꯗ ꯊꯝꯕꯥꯜꯅ ꯂꯣꯏꯁꯤꯟꯕꯗ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯪꯕꯨ ꯀꯔꯝꯕ ꯐꯤ ꯏꯟꯗꯣꯏꯅꯣ? ꯋꯥꯡꯈꯩ ꯀꯕꯣꯛ ꯈꯔ ꯆꯥꯏꯕꯁꯤ ꯑꯁꯤ ꯑꯣꯏꯅ ꯏꯟꯗꯧꯔꯤꯔꯣ? ꯏꯃꯥꯅ ꯈꯔ ꯐꯗꯧꯕ ꯑꯃ ꯈꯜꯂꯨ꯫ ꯑꯩꯉꯣꯟꯗ ꯋꯥ ꯄꯪꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯈꯤꯅꯨ꯫ ꯊꯦꯡꯉꯕꯅꯤ, ꯁꯠ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯍꯣꯏꯅꯦ ꯏꯆꯥꯅ ꯁꯛꯄ ꯏꯁꯩꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯁꯨ ꯇꯥꯕ ꯂꯣꯏꯅ ꯐꯪꯂꯅꯤ꯫ ꯏꯆꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯒ ꯏꯁꯩ ꯁꯛꯄ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯇꯥꯡꯕꯅꯤ꯫ ꯍꯣꯔꯦꯟ ꯁꯣꯏ ꯉꯥꯝꯕ ꯌꯥꯎꯗꯅꯕ ꯂꯥꯏ ꯈꯨꯔꯨꯝꯃꯨꯀꯣ꯫ ꯑꯩꯁꯨ ꯆꯠꯄ ꯌꯥꯎꯅꯤꯡꯕꯅꯤ꯫ ꯅꯄꯥꯗꯣ ꯍꯜꯂꯛꯂꯒ ꯅꯕꯣꯛ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ ꯍꯥꯏ꯫ ꯈꯔ ꯀꯜꯂꯤꯉꯩꯗꯨꯗ ꯑꯃꯨꯛꯇ ꯎꯅꯍꯧꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯕꯣꯛꯇꯣ ꯑꯩꯁꯨ ꯌꯥꯝ ꯎꯅꯕ ꯆꯠꯅꯤꯡꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏ, ꯍꯌꯦꯡꯂ ꯀꯩꯅꯣ ꯆꯠꯂꯒꯦ꯫ ꯍꯣꯏꯁꯦ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃ ꯍꯦꯛ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯂꯣꯏꯁꯤꯟꯕꯗꯨꯗꯨꯝ ꯁꯠ ꯂꯣꯏꯅꯕ ꯇꯧ꯫ ꯊꯦꯡꯅ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯤ ꯀꯝꯗꯧꯅꯤ? ꯏꯃꯥ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯅꯤꯗ, ꯏꯁꯩ ꯁꯛꯇꯣꯏꯁꯦ ꯏꯊꯟꯇꯁꯨ ꯅꯠꯇꯦ, ꯏꯆꯦ ꯑꯃꯁꯨ ꯌꯥꯎꯏ, ꯃꯥꯒ ꯑꯗꯨꯝ ꯍꯟꯃꯤꯟꯅꯔꯛꯂꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯒ ꯍꯦꯛ ꯍꯜꯂꯣ꯫ ꯁꯤꯒꯤ ꯐꯤꯁꯤ ꯑꯣꯏꯅ ꯏꯜꯂꯨ, ꯏꯃꯥꯅ ꯐꯖꯅ ꯊꯨꯞꯂꯕꯅꯤ꯫ ꯃꯃꯥꯅ ꯄꯤꯔꯛꯄ ꯐꯤꯗꯨ ꯂꯧꯗꯨꯅ ꯏꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯤꯡꯁꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜꯁꯨ ꯂꯨꯍꯣꯡꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯇꯔꯨꯕꯤꯅ ꯇꯞꯅ ꯁꯣꯟꯖꯩ꯫ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯉꯁꯤꯗꯤ ꯃꯥꯒꯤꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯇꯨꯅ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯒꯗꯧꯔꯦ꯫ ꯏꯆꯥꯅ ꯍꯔꯥꯎꯕꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯕꯨ ꯉꯥꯏꯕꯗ ꯏꯆꯥꯅ ꯀꯌꯥꯗ ꯋꯥꯖꯈꯤꯕ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯁꯣꯝꯗꯅ ꯇꯣꯂꯝꯃꯨꯁꯨ ꯂꯨꯍꯣꯡꯐꯝꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯐꯩꯖꯣꯝ ꯁꯦꯠꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯃꯃꯥꯕꯨꯁꯨ ꯂꯥꯛꯇꯨꯅ ꯀꯧꯔꯤ꯫ ꯍꯣ ꯏꯃꯥ, ꯀꯔꯥꯏꯗ ꯂꯩꯒꯦ ꯏꯃꯥ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯅꯦꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦꯅ꯫ ꯐꯩꯖꯣꯝꯁꯤ ꯁꯦꯠꯄꯗ ꯐꯤꯕꯝ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦ꯫ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ꯫ ꯃꯆꯥꯅ ꯃꯄꯥꯟꯗ ꯂꯥꯎꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯣꯝꯕꯤꯔꯩꯁꯨ ꯇꯥꯔꯗꯨꯅ ꯍꯥꯊꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯗ ꯎꯕꯗ ꯐꯥꯛ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ? ꯐꯩꯖꯣꯝ ꯑꯗꯨꯃꯥꯏꯅ ꯁꯦꯠꯄ꯭ꯔꯣ? ꯅꯪꯕꯨ ꯐꯅꯁꯨ ꯆꯥꯎꯔꯦ, ꯈꯔ ꯂꯩꯔꯕꯗꯤ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯩꯖꯣꯝ ꯁꯦꯠꯄ ꯍꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯏꯕꯨꯡꯉꯣ? ꯅꯪꯕꯨ ꯄꯨꯡ ꯌꯩꯕ ꯇꯝꯕꯗ ꯐꯩꯖꯣꯝ ꯁꯦꯠꯄꯁꯨ ꯇꯝꯃꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯍꯩꯇ꯭ꯔꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯣꯛꯇꯅ ꯂꯩꯔꯅꯨ, ꯁꯠ ꯑꯝꯇ ꯂꯥꯛꯑꯣꯕ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯦꯡꯂꯒ ꯁꯨꯝ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯛꯑꯣꯕ, ꯑꯩ ꯊꯦꯡꯉꯕꯅꯤ꯫ ꯃꯤꯅ ꯂꯥꯛꯇ꯭ꯔꯦꯅ ꯑꯇꯣꯞꯄ ꯄꯨꯡ ꯌꯩꯕ ꯑꯃꯨꯛ ꯅꯦꯛꯂꯒ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯂꯗꯧꯅꯤ꯫ ꯍꯣꯏꯁꯦ ꯏꯃꯥ ꯁꯦꯝꯂꯒꯦ꯫ ꯑꯉꯥꯡ ꯃꯆꯥꯒ ꯁꯥꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯪꯁꯦ꯫ ꯉꯥꯡꯗ ꯂꯩꯅꯨ, ꯑꯩ ꯊꯦꯡꯂꯕꯅꯤ꯫ ꯍꯣꯔꯦꯟ ꯑꯣꯖꯥꯒꯤ ꯈꯣꯟꯊꯤ ꯑꯃꯨꯛ ꯆꯥꯕ ꯁꯣꯏꯗ꯭ꯔꯦ, ꯊꯦꯡꯅ ꯆꯠꯄꯒꯤ꯫ ꯍꯣꯏꯁꯦ, ꯅꯪꯒꯅꯤꯒꯦ, ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯒꯤ ꯐꯩꯖꯣꯝꯗꯨ ꯁꯦꯠꯄ ꯂꯣꯏꯔꯦ꯫ ꯌꯥꯔꯕ ꯌꯦꯡꯉꯣ ꯅꯁꯥꯅ ꯑꯝꯇ꯫ ꯇꯣꯂꯝꯃꯨꯁꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯔꯕ ꯃꯥꯜꯂꯤ, ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ꯫ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯨꯡꯗꯨ ꯐꯤ ꯑꯃꯅ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯄꯣꯠꯁꯤꯟꯗꯨꯅ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯁꯨ ꯂꯩꯍꯧꯔꯦ꯫ ꯃꯥꯅ ꯂꯨꯍꯣꯡꯐꯝ ꯌꯧꯔꯛꯄꯗ ꯃꯇꯝꯗꯣ ꯈꯔꯗꯤ ꯊꯦꯡꯂꯦ꯫ ꯃꯤ ꯈꯔꯁꯨ ꯇꯤꯟꯕ ꯍꯧꯔꯝꯂꯦ꯫ ꯍꯣꯕꯦ ꯆꯪꯁꯤꯟꯕꯗ ꯊꯝꯕꯥꯜꯒ ꯃꯨꯛ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕꯤ ꯆꯩꯊꯔꯛꯏ꯫ ꯅꯃꯤꯠꯇꯣ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯄꯥꯟꯕ꯭ꯔꯣ? ꯑꯗꯨ ꯌꯥꯝꯅ ꯂꯃꯥꯏ ꯊꯝꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯄꯤꯅꯤ ꯀꯩꯁꯨ ꯍꯥꯏꯔꯛꯂꯣꯏ ꯀꯥꯏꯅꯒ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯝꯅ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯅ ꯊꯥꯖꯤꯜꯂꯕꯗꯤ ꯉꯁꯤ ꯋꯥ ꯊꯣꯛꯀꯅꯤꯕ꯫ ꯂꯨꯍꯣꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ? ꯇꯣꯂꯝꯃꯨꯁꯨ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯁꯥꯎꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯦꯔꯥ ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ? ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯤ ꯑꯗꯨꯛ ꯅꯆꯤꯜ ꯀꯜꯂꯤꯕꯗꯨꯕꯨ ꯏꯀꯥꯏꯗꯕ? ꯑꯩꯅ ꯂꯥꯟꯕꯁꯨ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯀꯤꯠ ꯅꯝꯂꯒ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯄꯨꯡꯁꯤꯅ ꯅꯃꯥꯏꯗ ꯊꯣꯝꯖꯤꯜꯂꯕꯗꯤ ꯅꯄꯨꯟꯁꯤꯒꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯂꯩꯒꯦꯔꯣ? ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ, ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯃꯇꯥ ꯑꯃꯅꯤ, ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯂꯥꯟꯕ ꯁꯣꯏꯔꯨꯕ ꯊꯕꯛꯇꯗꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯆꯤꯟ ꯈꯨꯝꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯁꯨꯛꯂꯥꯟ ꯂꯥꯟꯗꯕꯁꯤꯗ ꯍꯦꯛꯇ ꯀꯤꯠꯅꯝ ꯅꯝꯂꯒ ꯉꯥꯡꯕꯗꯨꯗꯤ ꯇꯧꯔꯛꯀ꯫ ꯅꯨꯄꯤꯅꯦꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏꯗꯧ ꯃꯥꯟꯗꯦ꯫ ꯂꯝ ꯄꯥꯡꯒꯦꯟ ꯍꯦꯜꯂꯛꯀ, ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯂꯦꯝꯅ ꯂꯩꯌꯨ꯫ ꯅꯨꯄꯥꯗ ꯃꯔꯥꯜ ꯂꯣꯏꯅ ꯇꯥꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯔ ꯊꯥꯗꯣꯛꯎ꯫ ꯄꯨꯡ ꯀꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯊꯝꯕꯥꯜꯗꯨ ꯇꯣꯂꯝꯃꯨꯗ ꯌꯦꯡꯊꯣꯔꯛꯏ꯫
ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯏꯁꯩ ꯇꯝꯃꯤꯟꯅꯔꯛꯄ ꯅꯨꯄꯥꯅꯤ ꯏꯁꯩ ꯀꯨꯏꯅ ꯇꯝꯃꯤꯟꯅꯔꯛꯂꯒ ꯄꯨꯡ ꯌꯩꯕꯃꯨꯛ ꯇꯝꯈꯤꯕꯅꯤ ꯇꯣꯂꯃꯨꯅ ꯊꯝꯕꯥꯜꯗ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯣ ꯈꯧꯇꯛ ꯑꯃ ꯆꯥꯅ ꯂꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯗ ꯑꯣꯏꯔꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯨꯕꯩ ꯅꯤꯡꯉꯨꯔꯦ ꯇꯥꯗꯁꯨ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡ ꯌꯩꯗꯣꯏꯔꯣ ꯇꯣꯂꯃꯨꯁꯨ ꯁꯥꯎꯃꯟꯕꯒꯤ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯋꯥ ꯉꯥꯡꯂꯨꯕꯅꯤ ꯊꯝꯕꯥꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯒꯨꯝ ꯇꯧꯏ ꯈꯨꯝꯗ ꯌꯥꯗꯕꯒꯨꯝ ꯇꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯆꯜꯏꯕꯦꯝ ꯅꯕꯨꯡꯁꯨ ꯁꯦꯕꯥꯎ ꯐꯪꯉꯤ ꯑꯣꯖꯥꯒ ꯄꯨꯟꯅ ꯄꯨꯡ ꯌꯩꯗꯧ ꯑꯗꯨꯒꯤ ꯈꯔ ꯊꯦꯡꯕꯒꯤ ꯍꯥꯊꯨ ꯂꯥꯛꯄꯗꯨꯗ ꯏꯕꯦꯝꯃ ꯂꯥꯛꯄꯁꯨ ꯎꯍꯧꯗ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯂꯥꯟꯕꯗꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯇꯥꯗꯗꯤ ꯂꯝꯕꯤ ꯆꯨꯝꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯁꯣꯏꯕꯒꯤꯅꯤ ꯑꯩꯁꯨ ꯏꯁꯩ ꯁꯛꯄꯒꯤ ꯂꯥꯛꯄꯅꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯈꯔ ꯂꯧꯈ꯭ꯔꯦ ꯍꯣꯕꯦ ꯂꯥꯛꯄꯗ ꯃꯥꯡꯗ ꯀꯅꯥ ꯆꯠꯂꯤ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯂꯤ ꯍꯥꯏꯕ ꯌꯦꯡꯍꯧꯗ꯭ꯔꯦ ꯅꯪꯁꯨ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄ ꯆꯠꯂꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯗꯤ ꯄꯥꯎ ꯀꯝꯇ ꯇꯥꯗꯦꯅꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯗ ꯇꯥꯗ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯏꯄꯥꯗ ꯄꯥꯈꯠꯂꯤ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯔꯥ ꯀꯩꯒꯤ ꯄꯥꯈꯠꯇꯣꯏꯅꯣ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯁꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯄꯨꯡ ꯌꯩꯕ ꯆꯠꯄꯗ ꯏꯁꯥꯁꯦ ꯄꯥꯈꯠꯄꯒ ꯀꯩꯒ ꯄꯪꯁꯣꯏꯗ ꯁꯣꯏꯔꯤꯕꯅꯤ ꯑꯗꯨꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯎꯖꯥꯅ ꯆꯩꯕꯗ ꯑꯩ ꯈꯨꯝꯐꯝ ꯀꯝꯇ ꯈꯪꯗꯕꯅꯤ ꯅꯁꯥꯗꯣ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃꯠꯇ ꯇꯧꯒꯅꯨ ꯑꯗꯨꯅ ꯍꯦꯟꯅ ꯁꯣꯏꯕꯅꯤ ꯍꯣꯔꯦꯟ ꯃꯤꯃꯥꯡꯗ ꯆꯣꯞꯇꯕ ꯁꯣꯔꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯁꯣꯏꯗ ꯁꯛꯄ ꯉꯝꯖꯒꯦ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯅꯤꯖꯧ ꯍꯣꯏ ꯇꯥꯗ ꯑꯗꯨꯕꯨꯗꯤ ꯉꯁꯥꯏ ꯂꯥꯛꯄꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯁꯣꯛꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯑꯩꯅ ꯈꯨꯔꯨꯝꯃꯤꯁꯦ ꯏꯃꯥꯅꯁꯨ ꯌꯨꯝꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯆꯠꯂꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯇꯧꯔꯤꯅꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯛꯂꯕꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯆꯔꯥꯡꯅꯗꯕꯤ ꯄꯨꯡ ꯌꯩꯔꯦ ꯑꯗꯨ ꯊꯝꯕꯥꯜ ꯄꯨꯡ ꯌꯩꯕꯁꯤ ꯋꯥꯗꯤ ꯋꯥꯏꯍꯦ ꯆꯍꯤꯅꯒ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯅꯤ ꯆꯤꯔꯥꯏꯅꯒ ꯁꯨꯝ ꯇꯥꯡꯁꯤꯜꯂꯛꯄꯅꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯤꯔꯛ ꯊꯣꯛꯇꯧꯕ ꯇꯜꯂꯕꯅꯤ ꯏꯃꯥꯅꯁꯨ ꯅꯨꯄꯤ ꯊꯤꯔꯣꯅ ꯒꯤꯔꯤ ꯇꯛꯄꯗ ꯂꯣꯏꯔꯕꯅꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯍꯦꯛꯇ ꯐꯥꯔꯒ ꯂꯧꯔꯁꯤꯔ ꯈꯪꯗ꯭ꯔꯦꯗ ꯑꯗ ꯇꯥꯏꯍꯦ ꯇꯥꯗꯒꯤ ꯋꯥꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯀꯣ ꯑꯗꯨ ꯇꯥꯗ ꯈꯛꯇ ꯅꯠꯇꯦ ꯑꯩꯁꯨ ꯂꯤꯁꯤꯜꯂꯛꯇ꯭ꯔꯤꯀꯥꯟ ꯌꯨꯝ ꯄꯥꯅꯕ ꯇꯧꯔꯒꯦ ꯈꯜꯂꯤ ꯑꯗ ꯅꯨꯄꯥ ꯂꯩꯇꯕꯁꯤꯅꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯁꯛ ꯐꯪꯉꯤ ꯊꯤꯖꯤꯜꯂꯦ ꯏꯔꯟ ꯐꯪꯉꯦ ꯂꯩꯇꯦ ꯏꯈꯣꯜ ꯏꯋꯥꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯀꯅꯥꯏ ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯒꯅ ꯑꯉꯥꯡ ꯑꯃꯗ ꯍꯦꯛ ꯂꯩꯁꯤꯜꯂꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯕꯅꯤ ꯅꯨꯡꯉꯥꯏꯔꯤꯅꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡ ꯆꯪꯕ ꯀꯥꯎꯔꯤꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯁꯩ ꯍꯧꯕ ꯌꯥꯔꯅꯤ ꯍꯣꯏ ꯇꯥꯗ ꯆꯪꯂꯁꯤ ꯑꯩꯁꯨ ꯏꯀꯥꯎꯕ ꯀꯥꯎꯔꯨꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯗ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯆꯪꯂꯛꯂꯦ ꯃꯤꯁꯨ ꯐꯅꯌꯥꯝꯅ ꯇꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩꯁꯨ ꯍꯧꯔꯦ ꯕꯣꯔ ꯊꯣꯛꯂꯛꯇꯨꯅ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯥꯁꯨ ꯄꯨꯊꯣꯔꯛꯂꯦ ꯇꯣꯂꯃꯨꯒ ꯊꯝꯕꯥꯜꯒꯁꯨ ꯑꯃꯨꯛ ꯌꯦꯡꯅꯔꯝꯃꯤ ꯀꯔꯤꯅꯣꯗꯤ ꯈꯪꯗ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯝꯃꯤ ꯑꯅꯤꯗꯣ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄꯤ ꯃꯌꯥꯝꯗꯨꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯊꯝꯕꯥꯜ ꯑꯩꯗꯤ ꯏꯃꯥꯕꯣꯍꯣꯏꯗ ꯆꯪꯗꯧꯕ ꯂꯩꯌꯦ ꯅꯪꯕꯨ ꯍꯟꯕꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯊꯟ ꯍꯟꯕ ꯀꯤꯒꯗ꯭ꯔꯣ ꯌꯥꯔꯟꯗ ꯏꯆꯦ ꯀꯩꯁꯨ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯤ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯁꯥꯎꯗꯦꯗ ꯏꯆꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯂꯩꯕꯤꯍꯧꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯃꯊꯪ ꯑꯃꯨꯛ ꯄꯨꯜꯂꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯏꯆꯦꯁꯨ ꯂꯩꯍꯧꯔꯒꯦ ꯅꯨꯄꯤꯗꯨꯁꯨ ꯂꯩꯍꯧꯔꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯣꯂꯝꯃꯨꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯥꯒꯤ ꯑꯣꯖꯥꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯟꯊꯗꯨꯅ ꯂꯩꯍꯧꯈꯤꯒꯦ ꯃꯇꯥꯎ ꯑꯃ ꯉꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯟꯊꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯊꯝꯕꯥꯜ ꯅꯊꯟꯇ ꯉꯥꯏꯔꯕꯣ ꯅꯪꯕꯨ ꯑꯩꯒ ꯄꯨꯟꯍꯟꯈ꯭ꯔꯁꯤ ꯍꯪꯒꯣꯏꯕ꯭ꯔꯣ ꯑꯩꯒ ꯆꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯗ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯥꯗꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯕ ꯐꯪꯖꯕꯁꯦ ꯑꯗꯨꯗꯤ ꯃꯥꯡ ꯊꯥꯔꯣ ꯑꯩ ꯇꯨꯡꯗ ꯁꯨꯝ ꯇꯞꯅ ꯏꯟꯅꯔꯛꯀꯦ ꯑꯅꯤꯗꯨ ꯁꯨꯝ ꯇꯨꯃꯤꯟ ꯂꯥꯛꯄꯗꯒꯤ ꯇꯣꯂꯃꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯊꯝꯕꯥꯜ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯀꯩ ꯋꯥꯅꯣ ꯇꯥꯗꯒꯤ ꯋꯥꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯤꯀꯣ ꯂꯨꯕ ꯍꯥꯏꯕꯨ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯃꯁꯤꯅ ꯄꯨꯟꯁꯤ ꯑꯃꯒꯤ ꯍꯤꯡꯕ ꯁꯤꯕꯒꯤ ꯐꯤꯔꯦꯞ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤꯕ ꯀꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ ꯊꯝꯕꯥꯜ ꯐꯥꯒꯤ ꯇꯥꯊꯣꯛꯀꯅꯨ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯗꯣꯏꯅꯤ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯇꯥꯗ ꯌꯨꯝ ꯐꯥꯎ ꯊꯤꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯇꯥꯗꯁꯨ ꯀꯣꯟꯊꯣꯡ ꯌꯧꯔꯒ ꯑꯗꯨꯝ ꯂꯩꯕꯤꯍꯧ ꯅꯪ ꯁꯤ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯈꯟꯕꯅꯤ ꯇꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕ ꯇꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪ ꯉꯁꯤ ꯑꯩꯅ ꯆꯦꯜꯂꯅꯤ ꯍꯥꯏꯕꯅꯤ ꯅꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯏꯀꯥꯏꯕꯒꯤ ꯋꯥ ꯊꯩꯗꯣꯛꯂꯤꯕ ꯍꯥꯏꯗꯨꯔꯣ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯩꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯃꯥꯡꯂꯒ ꯀꯔꯤꯅꯣ ꯈꯟꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯦ
ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯦ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯇꯣꯂꯝꯃꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅꯃꯨꯛꯇ ꯈꯪꯅꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤ ꯀꯩ ꯀꯥꯏꯒꯦ ꯊꯝꯕꯥꯜꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯀꯥꯡꯊꯣꯔꯛꯏ ꯇꯥꯗꯅ ꯅꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤꯅ ꯏꯀꯥꯏꯕꯅ ꯍꯦꯃꯟꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯇꯥꯗꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯁꯨ ꯌꯥꯖꯔꯦ ꯇꯣꯂꯣꯃꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡꯗ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯇꯥꯗ ꯆꯠꯂꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯣꯃꯨꯅ ꯊꯝꯕꯥꯜ ꯆꯦꯟꯕꯒꯤ ꯄꯥꯎ ꯇꯥꯅꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤꯅ ꯃꯧ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕ ꯑꯍꯜ ꯃꯈꯩꯗꯨꯁꯨ ꯍꯜꯂꯛꯂꯦ ꯕꯦꯝꯃ ꯑꯉꯥꯡꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯁꯤ ꯑꯊꯨꯕꯗ ꯁꯤꯟꯅꯕ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅ ꯆꯦꯜꯂꯒ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕꯁꯤ ꯃꯥꯗꯤ ꯄꯥꯝꯗꯦ ꯍꯥꯏ ꯍꯣꯏ ꯇꯥꯗ ꯑꯩꯁꯨ ꯃꯗꯨꯃꯛ ꯄꯥꯝꯖꯩ ꯑꯩꯒꯤꯗꯤ ꯏꯃꯧ ꯂꯥꯛꯄꯁꯤ ꯄꯪꯍꯥꯗ ꯍꯔꯥꯎꯏ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕꯁꯤ ꯑꯩꯗꯤ ꯌꯥꯝ ꯄꯦꯟꯖꯔꯦ ꯍꯟꯗꯛ ꯊꯥꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯂꯦꯞꯅꯅꯕ ꯍꯥꯏꯌꯨꯏꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯤꯜꯂꯨꯔꯒ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯀꯨꯊꯤ ꯌꯦꯡꯊꯣꯛꯂꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯍꯦꯛ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨꯅꯤ ꯅꯆꯥꯁꯨ ꯑꯃꯈꯛꯇꯅꯤ ꯆꯥꯎꯅ ꯍꯦꯛ ꯍꯣꯡꯗꯣꯛꯂꯣ ꯍꯣꯏ ꯇꯥꯗ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝꯗ ꯉꯟꯇꯥꯅ ꯊꯤꯟꯕꯤꯈ꯭ꯔꯦ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯄꯥꯡꯊꯣꯛꯂꯦ ꯏꯁꯩ ꯁꯛꯄꯤ ꯄꯨꯡꯌꯩꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯄꯨꯟꯅ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯊꯝꯕꯥꯜ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕꯗꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯃꯇꯝꯁꯤ ꯌꯧꯅ ꯊꯦꯡꯂꯦ ꯃꯤꯅ ꯍꯣꯔꯦꯟ ꯊꯦꯡꯅ ꯂꯥꯛꯏ ꯍꯥꯏꯗꯅ ꯊꯤꯅ ꯆꯩꯔꯛꯄ ꯇꯥꯔꯦ ꯅꯪ ꯂꯣꯏꯁꯤꯟꯕ ꯉꯥꯏꯕꯗ ꯑꯩ ꯐꯥꯎꯕ ꯄꯨꯡꯁꯦ 3-4 ꯁꯨꯔꯦ ꯇꯛꯄꯒ ꯅꯥꯟꯕꯒ ꯇꯧꯔꯤꯕꯁꯦ ꯅꯨꯄꯤ ꯅꯣꯏꯁꯤ ꯂꯥꯏ ꯃꯇꯧꯅ ꯀꯦꯈ꯭ꯔꯦ ꯂꯣꯏꯔꯦ ꯅꯁꯣꯝꯁꯦ ꯑꯃꯨꯛꯇ ꯆꯤꯟꯈꯤꯒꯦ ꯑꯗꯨꯒ ꯊꯣꯛꯂꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯂꯝꯗ ꯌꯥꯗꯕꯅꯤ ꯑꯗꯨꯅꯅꯦ ꯀꯨꯏꯔꯤꯕꯁꯦ ꯑꯩꯅ ꯀꯦꯗꯅ ꯀꯌꯥꯝꯕꯨ ꯀꯦꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯦ ꯀꯦꯕꯒ ꯍꯩꯖꯤꯜꯂꯛꯆꯗꯦ ꯍꯩꯇꯕꯗꯨꯅꯔ ꯃꯆꯨꯝ ꯑꯣꯔꯣꯔꯣ ꯇꯥꯕ ꯃꯈꯩ ꯀꯦꯔꯒ ꯊꯣꯛꯂꯛꯏꯗꯣ ꯍꯩꯃ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯅꯨꯄꯤꯅ ꯀꯦꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯅꯔꯤꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯀꯦꯔꯤꯁꯦ ꯅꯪꯒꯤ ꯅꯃꯥꯏꯅꯦ ꯑꯩꯅ ꯆꯃꯣꯠ ꯆꯠꯂꯕꯗꯤ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯍꯪꯂꯛꯄꯗ ꯇꯣꯂꯣꯃꯨꯒꯤꯅꯤ ꯍꯥꯏꯕꯗ ꯃꯤꯅ ꯅꯪꯁꯦ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯤꯗꯕ ꯃꯥꯟꯈꯤꯗꯣꯏꯅꯦ ꯍꯣꯏ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯂꯣꯏꯁꯤꯜꯂꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯃꯥꯗ ꯍꯥꯏꯔꯝꯂꯕ꯭ꯔꯣ ꯅꯪꯕꯣ ꯍꯥꯏꯔꯝꯂꯕꯅꯤ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯨꯍꯣꯡꯐꯝ ꯇꯝꯅ ꯄꯨꯟꯅ ꯍꯔꯥꯎ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯊꯝꯕꯥꯜꯁꯨ ꯅꯣꯡꯃꯒꯤ ꯐꯥꯎꯕ ꯃꯤꯅ ꯃꯁꯛ ꯈꯪꯅꯕꯤꯕ ꯍꯦꯟꯒꯠꯂꯛꯈꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯄꯤꯛꯂꯤꯕ ꯄꯤꯕꯥꯔꯦꯜꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ